खरमजरी मियंग ताबिरिब सिंह तारान ओक्चरी ngasi maruba pauda Jalerung jatigi khwaidagi chawba ka ngai gi kumai ngasidagi hokre apunbagi saktam thugaina bohana rakpasing amata oina thengnaminasi haina Home Minister gaikangam na haikre SDO Dr. Kishan amasung mahaki staff ani hat kiba case ki aroiba judgment January 19 da lautholagani amadi border fencing matangda hojik CSO singna tumina lesinba asi yamna laibak thibani haina amjugi president na phongdokre mapungweba pau pizari Jalerung jatigi khwaidagi chawba ga ngai gi kumai ngasidagi Manipur gi mafung kayada pangthoknaba hokre numit mangani chupna kumai asi pangthoknagadori mapungweba thorom state level ga ngai celebration committee na sinduna kaikhu kawi village da pangthokhe thoromade da deputy chief minister gakhangam PH minister I Hemochandra industries minister Govindas Konthauzam parliamentary secretary Amin Saha MLA TN Hauke MLA Jamhenung Pamei MLA Bida Hills area committee gi vice chairman ke Khonbau Nyumai amuko gi president Dr. Y Manikuman UCM ge advisor R K Ranendrazit yauna tongan ba civil society organization kaya gi luchingba luchingbi singna maru eba myoy sing oina saru yakhi kumai asiga mari lena na chingmi tami ani gi marakta pot lanbagi thorom su pangthoke wanga khibesingna phongdona khibada gangai kumai na lakpada nungayai faba santi leiba ingtapa samas ama purapu oiresanu kumai asina jati amaga gi marakta khenaba leitaba amaga mateng pangnaduna afaba samas ama seminar si haiba wafam phongdona ke Deputy Chief Minister gakhangam na haikibada ekoi masel gi marakta nungsinadana Ishorbu nungsiba sabadi oidaba ngangbani Ishorbu akoina nungsirabadi mina mibu nungsiba tangai fade lamdam asigi apunbagi saktam ngakpa habisi ekoi pumnamaki ithodangni haiki Ishorbu nungsiba habisi amaga mateng pangnaba amagi interest protect toba mutual understanding mutual respect leiba habisi min uriba ekoi Purup mayama, akoi jati punumak, akoi surrounding the lady akoi punumak asibu nungsi sana na later bada udaba ishorbu nungsi haibase chin thibani oidaba ngangbani khangduna akoi punumak ishorbu nungsiba ishubu kina chatpa haibe wan thok to le hangi haibata arabadi akoi kundaminari ba akoi punumak nungsi sana laidabani amagi culture tradition maya mase yokhat minaduna chaurba nungai yai faraba sakhi kedo hen lokna uning hungai le oiba digumba leikon gumna ekoi panmin nagarabani tharomasiga mari lenana jeleno jatigi natki oiba jagoi ise kyasu utki Gangai gi thorom Bisnupur district ki Naurem Kabui khul da supang thoke thorom asida MLA N Loken UCM gi vice president Chandramani Susaruya ki maiba chingduna asengba mai lorba matungda isor da katlaba matung nat ki oiba jagoi ise kya su pang thoke Ragailong khul da su gangai gi thorom pang thokpa hokre thorom gi saruga ma oina nat ki jagoi ise kya utki English Subna Mapangi February 13 NSN IM na Mihati na Hakiba SDO Dr. Kisan Mahaki staff ani token amasung Rajin gi matang da chatharakiba case ki arobe hearing amasung argument loikibaga loina na tha asigi 35 da case asigi judgment lautolagani hairi Mihara siga mari leina na semkiba JSC ki convener Y Kapurna Cherab Court Manakta Leba Makoi Ahomgi Aroiba Mathomang Pangtokiba Mapari Ningsing Kolda Pangtopa Pawi Mifam Amada Wafamasi Fondola Duna case Asida January by NSCN IMG Lieutenant Colonel Hobson Ningsen Matakta New Delhi the Leba CBI Patiala House Court Chahi Ahomlom Jangna case asi Satharakibani Mihara Sigi Mayota Miyangi Ihogi Mai Papa Oina Inglisini Taragi January Kuntrama Toida CBI na case Lokatuna Tizinbagi Tabak Horakibani Tha Sigi Tarani Panda Aroba Wayel Autokadoribagi Mangoina na January Taramangada Miyangi Oba Mifam Ama Mapari Ningsing Kol the Pangtokani Numit Asida Civil Society Sing Amadi Miyamna Saru Yabibaga Loina Numit Asida Ban Blockena Chungba Tawitanaba Apil Tauri My public Matak Amadi, Manipuri Pazam, Yam, Chumna Hogiba, Wakal movement, Amadi, Ziesina movement, Aduda, Zanabataba PBU, Eggs, Yasir PBU, Haiba, Memorandum Mami, Tahangidaba, Amadi, Prazagi Horiba, movement intensity na, Prazagi
wakalonduna porakanda cabinet meeting phangkiba loinana makhoi phangam thokpa phangangi bisi prajana mai chumba choba movement amani haibisi ai asigumba asigi mi pharmacy ik thamjari Joye Nariba border fencing in Matanga civil society organization singna tumina lesin basi yamna laibak thibani haina am jugi president Wangkem Cha Siam Jaina Phongdokre ngasi Manipur press club da pangthokpa pandam gi mari suba mapo kumon nimit thorom da mahana wafam si phongdokhibani thorom adu da pandam gi president Yumnam Cha Dilip Kumar ILP gi joint committee gi convener H Ibotom Bikuman amadi national awardee M Santa Susarya ki tonga tomba sangstan kaya gi mihul singsu yaw ki ba thorom adu da UCM gi secretary Joy Kumar na Manipur da hauzik yamna issue oiriba border fencing gi matangda wa ngangladuna fencing asi khudakta lothokadabani athuba matamda Bharat Sarkar amadi Myanmar Sarkar ga yasinaba puraktuna Manipur gi lam soktana bohona view pandam gi secretary na sanstana si linkha kibagi matangda paladuna Manipur da hauzik oiriba issue kaya amadi amot pakaya chumthokna ba thabok paikakani phongdokhi Wangkhemsa Siamjaina maka taraduna civil society organization singna samas amabu afaba maikeda punana bohona bada achoba thotang lauri sarkar gi asoiba kya mayon chumnanaba honari adubu hauzik yamna issue oiriba border fencing gi matangda tongan ba lanai sansan singna tumina lesinbagi thawong asi laibak thibani Jun 19 da miyam gi achoba ihau thokibagum issue asi matangda su miyam punna changsin batangai fade sansan singna miyam bo afaba maikaida lamjing mamathau tai haiki civil society organization achoba khogi road of khogi function si gari ke tesi ulga ta takhini ai saman siro bole saban sing jelo san sange mehan pul tore si tange no no so patre maya puru si society organization si tidra takhini bi ji hodo company people si ka mo na tumadi hodo company so si ba ko sangi ko si society organization si ta ko people si si ko people si ga ta le ba si ga ta sangi BJP na sinza thumza tawba rajniti dol singa thengnabada kari sukhande handaki Lok Sabha mikalda mai pakani haibagi achepa thajaba lei haina BJP gi senior national leader PV Acharya na phongdokre ngasi dichapa chutekta leba BJP office ta pangthopa nauna party asida changlaklaba maroiba misak ahum opagi tharomda wafamasi phongdokhibani nauna BJP da yaroklaba myoy ahum adudi hana tam ahum la kaduna minister oiramlaba ti hangkhan pau Andro amadi Thawal Kendra da mihut oikiba Dr. N. Binoy Kumar amadi Dr. A. K. Manglim Jawni BJP Manipur Pradesh ki President T.S. Jawbana makoy ahum BJP da yaure haina lauthopaga loinana nungaiba phongdokhi mioy ahum asina makoyna BJP da yauro liba asi Bharat ta awonba puraknaba amadi Congress ka thengnabada matik chaba asinani loinana hana Janata Dol United Manipur gi Secretary General orambadagi ngasi yauroklaba hangkhan pauna hairiba party asi matam amada NDA da yaurami adubu NDA dagi lapthokhi NDA asi pambadagi hakthengna BJP da yaubani haiki Acharya na makha taraduna Manipur da ahanba oina Narendra Modi February 9 da lakadori Congress na luchingba sarkar asina hiram khudingda miyamgi khudong thiningai oiri BJP di awang nopok lamdamgi khanba party ni haiki The agony that Manipur is going through for no reason in spite of Delhi helping the smaller state, tribal states and border area states. The things what is expected from this area under the Congress alone is not happening. Day by day, in every field of the life, there are more and more difficulties in the life. Congress who for all these years has proved itself that no now proof is required that they are incapable to rule and bring prosperity in spite of having logistics. So friends, BJP, the first and foremost thing is integrity of India. Tungda TS Chawbana Kabui Jati ki Khwaidagi Chawba Kumai Gangai Amadi Imoinuna Lakpada Miamda Yaifa Pausal PK Festival Asina Lamdam Asida Ladiba Tongan Tongan Ba Furup Singi Marakta Nushi Chanaba Amadi Apun Bagi Saktam Sagat Pahenangam Nasanu Haiba Wafam Tamki Manipuri Singtam Dale Praja Panama Tawata and Nushina Gangaina Oriba Shi Maraduna Away Gangai functions like Noai Photochari Message Pijari, Machine Manipur Shaking and Tapna, Sim Tam, Jad Bijan, Kailokana, my Hapana, in the Tapna part of and view with Kurunjari.
Ima imoinugi ira thoni thoron pangthokibasingda Southeast Asia Cultural Organization SICO na thagatpa phungdoroli SICO na inat ki damak sangsilakpa thabak thorom singda miyamna mapungfana sagolakani haibagi thajabalei haina phungdoroli Iboyama Hospital and Research Center amadi Lions Club of Lemerol Infalga khusamnaduna nomugi oiba lemna layang game ama hospital asida pangthokre jinga mathak thokchom lekai da pangthopa game aduda myoi chaniyang khairom layang ki game asiga mari lenana diabetic detection awareness campaign medicine amadi ortho na chingbagi leina kaya Dr. Singna layang ki Lions Club of Lemerol Infalgi President Dr. P. Memana game asiga mari leinaba wafam kaya phongdoladuna miyamgi mateng pangboina asigumba game asi pangthokpani haiki hospital asigi managing partner Hero Thokchomna hospital asi Sangadringai gi mangoinana ahanba oina game asi pangthokpani makhata na changnaina game pangthoknana ba thaurang lairi miyamna hakchangi nungaitaba leirabasu free game asida saru yabiu phongdokhi medical camp sinjaragani hospital asna sudah pajana facility singa si lobiu Santi Latervadi Chakwa Tarangi Tabak Paikapayade, Jati Amadi Sagagi Haiba Wafam Tadolaga Chakwa Tarangi Tabak Paikakani Haina, ISTV Minister Ngamtang Haukimna, Haukip Students Organization Amadi, Haukip Family Na Punal Sinduna Kamjong Subdivision Gi, Jasad Kopi the Pangtokiba, Haukip Family Gi, Home Visit Ki Thorom the Haikre, Thoromaduda, MLA T and Haukip, MLA Yangtong Haukip, Parliamentary Secretary Victor Kaising, Nifumari Suba Assam Rifles Ki Colonel R.S. Thakur, Yauna Kulgi Luchingba Kayana Saruya Victor Kaising na haikibada isagi haiba wakal thadok na duna society gi punna thabak tongminasi masina lamdam asida chakhotpa purakpa ngamgani haiki Minister Ngamtang Haukimna Chasata khwaidagi fazarba church ama athuba matamda saragani village asigi awada passing menkhanaba thabak kaya paikhalagani haiki Okpur district leba chinau Haukimna taba kuki makhai sisu akoina family amani haina koina lobatai sumnangi ngasi de Haukip gi pipa gi kunna na tori Haukip wa ngawni na Ako Haukip thak khanba jade asi era de leba kuki makhaisu naga makhaisu ako si family amani na kharga dobini Thangmebun Kendra gi oina National Food Security gi hana thagat kiba form chanaroi haina Kendra sigi councilor amadi ward member kharana phongdo kiba wafam adu haikiba leite haina MLA Joy Kisana phongdokre Thangmebun da leba MLA gi yumda pangthokiba pawgi mifam amada mahana makhata na Kendra sigi oina di food security gi form local club ki khutangda sinaba lekre adubu kanagumba singna mari lenaba singdagi lauraga niyom chumna thagalabasu akaiba leite hauzi Kendra sigi oina tongan tongan ba scheme singi card paiba Migi masing asi punna lising taruk chaniga tarukni masidagi khangatkadaba asi chada marifutare khaktani card makhasu food security asi laklabadi AAY haiba amaga priority card haiba ani leragani beneficiary khananaba sub committee semlaga screening committee amuk semgani masida local club amadi NGO sing yahongani hiramasigi matangda hena pau faunabagi damak mahak masa amadi PRO da pau phawbirau amaromda ngarangi wafamadu vapta dabadagi ni haiba oiramgani adubu makhoigi mathakta asawba pendaba karisu leite tungkoina chatminnabada akaiba leite haikibaga loinana gangai gi yafa pauzasu pirakli kanagumba singna atop source ke form log disi office ta pagan berma tu karim kaide madu legalni adubu jaga sidai da apopa thawat amat tarokon matamda akoi masin punjal laga lairiba policy laiba policy Trinamool Congress ki natraga Congress ki BJP ki NCP ki lairiba political MPP ki ne lakpanate Manipur ki laiba praja khudi makin ne lakpan aduna yamna phajaba maungda lairiba honorable CM aduga CFNPD minister na su ko MLA sing mai chamber na kauraga asi MLA sing cooperation pisalaga hena chawu dai ta loksalaga prajamyang ki positive fund chen yamna nuchina na koi amaga ma siam sana koi irrespective of their political colors koi masi kautho be hona minari prajamyang na masi loi phangna na baina Folklore and its contemporary relevation in Manipur society have hiram da nominini gu oiba national seminar among ngasidagi luang samam da leba liberal college da haukre art and culture gi miyeng makhada college asina sinduna pangthopa seminar hodopagi tharam da Manipur University gi School of Social Sciences ki Dean Professor E Bijoy Kumar
college asigi principal Dr. T.S. Helendro Luang Samam Gram Panchayat ki Pradhan Koteshwar na maruiba musing oina saruyaki Manipur University gi Manipuri Department ki head Professor S. Sanatomi na phongdokhibada Manipur gi folklore gi matangda punna khangminanaba honaba asi yamna afaba khongthangni Hindu culture colonization dagi nathailaklaga ekoi culture romda mai onsilakpaga loinana sanamai hingathananaba honaba asi isagi culture masak khanglakpani haiki Tamna after British colonization lairaba matungda kona 1930s dagi laiba apokumarup ningkalaiba sanamai laining amu hingatlaiba aduna amu ekhoisi kanano haibase amu lepaba ngamibase ekhoina ekhoigi culture da lairiba mitsi unainara kanda khangba ngambani Sky Hospital and Research Center Parampana Sinduna Nomugi Oiba Free Diabetic Test and Screening Camp Amagaloinana Awareness Program among asi Center Asida Pangthokre Center Asigi Branch Manager Surjakantana Hospital Asina Lemna Laying Wadanatana Hidak Singsu Lemna PD Diabetic Matanda Awareness Piduna Miamda Nintina Kangana Nabohonavani Game Asi Chang Nine Pangthokani Haiki Nadringai the Hana Kari Tobuage, having a check up, those are seeing all the checkups to Horgadi, Equina, diabetes, Anabase, Masiki, Lapna, leaving a bit with the current. Drivers in a January Taramari the Panthoka the River Taramari Shiva Drivers Jane Lakpada Manipurgi Sinmi Lukudimaki Mapamda Maoist Communist Party Manipurgi Central Committee Member Amadi Lubasiki Lanmi Sanglu Ama Oriba New People's Militia Git Lanmi Kundimangna Ekai Kumno Utpagaloina Toram Asi Ching Lemna Amadi Mai Pangna Pangtopa Ngamlasano Hina Pausal Pidali Lubasiki Secretary Publicity and Propaganda Nolan Metina Tarok Pacherol Amada Ngasi Faubada Manipurgi Luchingba Sina Kumei Harakayagi Yafa Pausal Piba Tenaram Nagani Adubu Lairaba Lomi Sinmi Miamgi Maruena Driver Kayagi Angangba Ina Malem Gilemaida Katlaga Purakiba Drivers Day Numit Asigidamak Wahi Matek Ama Masana Ningsing Duna Pirapak Tenabra Asumna Manipur Miamgi Yafanaba Ladyba Karamba Loop Nadi Ningsing Lakrabagi Habisi Manipurgi Sinmi Maruena Manipurgi Driver Miamna Ngasi Taramaridak Shuba Drivers Day na Lakpada Ningsing Minaduna Manipurda Ladyba Lomi Sinmigi Tauna Hena Fagad Handaba Yadi Haiba Wakalon Asi Jason Minarasi Haidi Sinmi driver kayagi Ningsing Numit Asibu Manipurgi Miamna Mirai Bagum Uriba Asi Achumanate Numit Asibu Equai Kwai Kudimangna Saruya Minasi Numit Asina Lakpada Manipurgi Sinmi Miamgi Awabada Loop Asina Makata na Haktingana Angamating Pangani Haba Fideb Adu Jason Bagaloinana Manipurda Lomi Sinmi Miamgi Tauna Fagana Nabahonabada Manipur Maoist Amadi Lomi Sinmi Loop Kudimak Punna Chatminarasi Hairi Manipurda Ahanba Lanai Oina Sangongi Potoxing Putonaba Milk Processing Plan Ama Thawal Wang Mataba Y View Wawanda Chief Minister Okram Ibobina Hangdokre Youth Volunteer Union Dairy Plan Hangdopagi Thoram Asida Parliamentary Secretary K. Megachandra Charter Accountant KSS Kunjabi Susaruyaki Chief Minister Okram Ibobina Sarkar Gi Thabak Tawba Khatana Thabak Phangba Kaude YVU Gumna Atay organization atay nasu naharo singbu thabok piduna ijat leina hingbi yai sarkar asina lebaki chakho thorangi thabok thorom singi maramda khanbadagidi lairik laishu hairaba thabok phangaudraba naharo singbu matau karamna thabok phangangani khanbana hena wai sarkar na thabok phangaudraba singi damak chahi kharagi mamangda kendra sarkar na thadarakpa lupa crore chamagi yangkai gi loan miamda masa masagi hingnanabagi lambi pinanaba thadakrabasu miamna loan singalakpagi hainabi leitaba asi jumthok pinaba apil tauki National Highway Kuntrama Pandagi Thawal Kuno Taba Anoba Lambi Ama PMGSY gi Makada Lupa Koti Jahumga Marifu Changna Semganaba Thorang Lady Highway Asidagi Kairembi Tagadaba Lambisu Atubada Pakalagani Haiki Akodi Yamna Kokchi Mihate Quincy. Akodi Sana Sing Lady Glasumatic Sana Hairaba. Educated and employed Sinse. Adai the most Tabak bigger than ye have said. Our men had a team senior. Tabak Suam Filsi government people on the bar. Or not any organization of the Piribs is Sidania Quena, Tabak Suam Piribs in Machine of Quena appreciate of James. Tabak Pandava, Naharon, Tractor, Logan and Lova, at the gate, Pharmacisti, Logan and Lova, Shazi, Loy and Loga, Aduga, Ujip Shazi, I'm just seeing the now. State corporate being busy.
Lamdamasida Maite Mepu Chakwatamba Pamba Loop Kayana Macho Machoitaduna Lerabadagi Loop Kuntranipana Punduna Hokibai English and Subda Humda Mila Semkibani Maite Meg Asi Jose Class 10 Fawagi Tak Yori Masi Lamdamasiki Miam Namateng Pang Biduna Milal Changsel Kongjangasi Tazabiba Amadi Sagot Bibadagi Mai Pakle Haina Milagi Cherol Amana Haidi Maragasida MMRC na Miam da Che Nabamanba Ama Toraliba Asida Lamdam Asigi Club Maidapai Miam na Tazabiganu Haidi Tasi Mangada Guwahati dagi Assam Police na faraga Manipur Police da sinarakiba KCP Lamphel Kangbugi miyoy mangagi manungda Khangabok dagi M Mohan N Ibo amadi M Rup Michamni makoibu phaba yaningde athuba matamda thadu haiduna ngasisu Khangabok Lamlong Bazar da wakamifam chathakre TSW Club Khangabok ki General Secretary KH Nabachandrana makoi ahumgi matangda party ki maikaidagi sengdok piraktabasu pendaba phongdokhi Guwahati ke police na misam ni amadi makoi chingna pati phabani haidun identify tawraba phawbasida manbugi police kangu singna amadi manpur sarkana makoi chi chenhan bagi thawdangda nattaba ekaya panchilang na hona ba ase aikona condemn tawi masi atu matamda police ki side tagi amadi manpur sarkar ki side tagi misam singbu konnai ba si thadok pina ba club association kaya gi lusing amoina amadi member amoina meang mangda pawdam thamjari Thawbal athopam khunou chakwat khongthang nupi lupna nisagi mayauta changsilapa khongjangda miyoy ama yungau liter kuntraga kona Fade Fagalaba using Maitadur Manhankre Nupi Lupi Secretary O Ranjitana Lekai Asida Makatana Nisagi Atimba Dumak Tamli Kanagumana Nisa Java Yon Batobiganu Haiki Haying January Taramarida Malem Sinbatona Pangtona Gadoriba Milad Navigi Thorom Manipur Dasu Pangal Political Forum Manipurna Tonga Tonga Mamapum Sinda Pangto Pagaloina Numit Asina Lapada Ekoi Marakta Leramba Kalak Mihoba Kana Jedabagi Tabak Tadotana Santi Leba Nungaya Fabalam the Mama Ohelasi Haina Forum Asigi Wangang Loigi Cherol Amana Haidi Kundeng Bom Brozendro Ningsing Mana Jahi Asigi Oina Sanaraba Playwright Katrisana Jaw with the Pikre Writers Forum Infal Sinduna MDU Hall the Pangtokiba Manalan Topoki Taram Asida National School of Drama Society ki Chairman Ratan Tiam Forum ki President Aribam Kumar Susarwiaki Mana Asida Sel Oina Lupalisin Kumanga Memento Amadi Sol Yauri Mana Asibu Kalak Liba Brozendrogi Imung Manung Oiba Dr. K.S. Palina Manipur da Theatre Sithadanaba Honaba Matam Oire Theatre Bu Yokhanaba Anova Wakalon Kaya Putopa Darkar Oire Haiki Ratan Tiamna Kundumam Brozendrona Theatre gi damakta lorma thodang yamna chawi mahak atangba miyoy amani haina singthaki Lila hai simatu ekoi to si Lila gi thematic content gi structure gi magi angan pa magi kare hai tare demand si thematic content ki demand si karam makal gi kui ga to kadai dona expressed to be out of the vehicle of expression sikadayuna masi thumjanba mas chilanba yagadagi and I Bright Film na puthokpa Manipuri digital film Thangning Khok amadi Thoibi haiba film ani asi ngasi Sankatokis da release tawkre Thangning Khok haiba film asigi producer na Hemolata amadi Sachin Kumarni director na Chan Haisnam amadi Subhasni film asida Boni Jolly amadi Vishwamitra na Saruk Yari Thoibi film gi producer na Hemolata amadi M Profuloni director amadi screenplay na Chan Haisnamni Amaronda Sagupta Film Production ge ahum suba film Losilam Drabadi Hinglamgani Part 2 film ge Fathoni Thorom ngasi Kumalampak Yed Hostel de Pangtokre Thorom asida artist ke Anasarya ke film asigi producer na Jakir Hussaini director na Ajit Machani story amadi screenplay na Moirangtem Inauni January Taramatidagi Chayolama Chupna Chatarakiba Road Safety Week Sarugama Oina Traffic Control Police Infal West na Infal Mayol da Leba Kaitelda Awareness Campaign ama Pangthokre Traffic Police ki officers singna lambi chepada asoyangam thoktarabagi matangda miyambu bhap tahan ke miyambu niyom chumna lambi chatna bohanabada Traffic Police na ajogo thodang lauri adubu kanagumba kharana mathau toriba Traffic Police singda wahi wata fazadaba kaya nganglamba thengnai haina officer amana phongdorli Youth Club Udipok Achomlekai na Sinduna Jai asigi class 10 amadi 12 ki parikya thagadaba Mahiri Singh puning thogakre Udipok Achomlekai basketball ground da pangthokiba thorom asida MLA L Nandakumar IMC gi hanagi chairperson B Santi Sharma board ki secretary L
Rajmohan amasung club ki president S Priyokanta susaruyaki secretary Rajmohan na hauzuki matamda tuition gi chanabi ama lakliba si nunang ningai ni tuition tawba khatana afaba nga to oigani haiba leite masida mama mapa singi achoba thodang lei haiki MLA Nanda Kumar na mahiroi singbu fazaba maikeida purakna ba honabada akoibagi miyoi sing wakal taba changi sarkar gi school sing fagat hanbada su kairoi lekai singna kupna yengsilabadi private school singna karisu heloi haiki Shatter single like the Yamna fomented by stage the Langan be single like doing Matum the day. Okushumi. Like I do the head forward to Sumang Lame to Shala. At the day head Langsala. At the Tavan Hesum Shala. Shumba, I am the Tora tea. Angang sing do the like them with a court but the boy to the 18th and people mine shade one from my head is talking around. Quick. Study the Karida Kara, Wallapagi, Kolapagi, Mami Shedum Tagni, Shatters Pangadi, Mama Padanati, Shumaji, a joke would die to way. Yam Chow Rabajani. Manipur Hindi Parisad Infal na mamang chahigi November thada pangtokiba Hindi Praramvik, Hindi Praves, Hindi Parichoy, Hindi Pravot, Hindi Bisarat amasung Hindi Ratna Fawagi, Parikyagi Fall Haidole, Marilena Basina Parishad ke office tagi Parikyagi Fall Laurabiagani Hari. Singzamay da Laiba Voluntary Organization Tara Matoyna Punsinduna Sembai Iramdamgi Inat Yokat Lumna Imoynu Ira Tony Thromda Miam na Kalakpa Cheng Amadi Manamasing Mongsangay da Laiba BB Paul Mental Home da Kusinakre Luki General Secretary O Bobina Lamdamasigi Culture Bu Yokanabad Lu Asina Pangtokiba Mangarak Shuba Ima Imoynu Ira Tony Thromda Miam na Kalakiba Polamsing Asi Home Asida Kudol Tambani Haiki Manipur da Food Security Act Jananabagi Damak Form Thazan Bagi Matam January Tha Asi Fawba Sangdok Pinaba Manipuri Lomi Lupna Mari Renaba Singi Puning Jungsili Thaba Asi Mafam Singi Pradhan Member Amade Councillor Singna Thamoi Singna Mathau Pangthopa Darkar Oi Hairi Hauzik Sanabagi Pau Ngasi sanabagi pauda Langthabal Kendrada ahanba oina lupa lakh ahum changna Naurim Lekai Community Hall Lairembi Lampakta Nauna Saba Badminton Court Kendra Sigi MLA Karam Shyamna Sangatuna Miyamda Sinakre Taramasida Langthabal Mantri Khong Naurim Lekai Gram Panchayat ki Pradhan A Imotomba NYK ki Advisor L Ibhol Susarya ki Taramasiga Mari Lenena Wangang Kibasina Haikibada Badminton Court asi Nompok Nung Thau Pam Thoibi Badminton Association ki members singna Miyam ki Mateng na Sabani Masina Kendra asidagi afaba badminton sanaroi sing puthokpada chawna mateng panglagani haiki MLA Karam Shyamna fongdokibada association na miyam gi mateng dagi sakiba senfam asi maki maike dagi pigani nauna sariba badminton court asina tungda horokliba naha oibesing aramba lambida chatkigadobudagi kanduna masamo faba afaba sanaroi sing puthokpa ngamlagani haiki LSIC Lamlai Sinduna Club Asigi Ground Chathariba Anisuba Lamlai Kendra Village Wise 9A Site Revolt Tournament King Asisana Kiba Ahanba Matchta LSIC A na CHYUC Chalobu Goal Ani Amada Mighty Bapikre LSIC A gi Goal Adu M Aboy Amadi Gokul Chandrana Kuntra Suba Amadi Kuntra Nipan Suba Minita Chanki Chalogi Amatangarba Goal Adu Milana Taramari Suba Minita Chanki Tournament Asigi Anisuba Sana Kiba Matchta LSIC C na Lamlai PS pu goal amasino damaiti bapiki LSIC C gi goal adu D Johnson na 35 suba minita chanki hayenung tilpung amatabada ahanba match YSC yorbung amasung EUSC teloga sanagani anisuba match ta BSU kakching amadi LSIC B ga sanagani Blooming Athletic and Sports Union Kangabong Sinduna Basu Ground Chathariba Taratare Super State Level Open Devla Memorial Trophy Tennis Ball Cricket Tournament King Asisana Kiba Ahanba Matchta LCA Kangabong na Imazing 11 Sagolban Bull Run Humbutra Manga Damaiti Bapikre Anisuba Match Ki Sana Kibada IN Sagol Tongbana SSCC Nauria Pakhangla Popu Wicket Mari Damaiti Bapikre Hayang Ahanba Match RUC Kangabok Amadi SYC Kangabok Sanagani Anisuba Matchta Basu 11 Kangabok Amadi ETL Tongzuga Sanagani
Sena Athletic Organization Kakching Warina Sinduna Kakching the Zatariba Taramanga Suba Sena Cup District Level Sub Junior Boys Football Tournament ki ngasi sana kiba ahanba match ta Upsa Mantak amadi KTC Kakching Normal time da goal ani chanaduna draw chapadagi kick from penalty mark na decide tawbada Upsa Mantak na goal ahum ani da maiti ba pikre ani suba match ki sana kibada IYA Kakching Warina AKSA Kakching Kunobu goal taruk suno da maiti ba pikre Andhra Pradesh ki Khamanda Chathariba Yankhaimapan Suba Senior National Bowl Badminton Championship ki ngasi sana kiba match ta Manipur na Jammu and Kashmir bo 29-5 amadi 29-0 set anida maitiba pikre Kaisamdong Elamom Lekai Youth Club na sinduna athlete Jamaga Umbudra Mangana Saruk Yaduna Nominini Chathagadaba Master Athletic Meet Ngasidagi Kumanlapaki Men's Stadium the Hokre Ngasi Ahoba Numiki Tongan item Singda Jai Humfugi Nupigi Long Jump Event AMM Chana 3.52 meters Chongduna Ahanba Takre Jahi Nifumangagi da S Abena 3.26 meter Jahi Nifugida A Gitana 3.20 meter Chongduna Ahanba Takre Jahi Yankai Ginupigi 5 kilometer walking race S Bidesori na Ahanba Takre Jahi Yankai Mangagi Nupagi Javelin throw da MD Rahimuddin na 21.16 meter Langduna Ahanba position Takre Jahi Humfugida S Goziana 43.83 meter Langke Jahi Humbudragida L Ibo Pisagna 30 meter Langduna Ahanba Takre Imphal Juri Lambigi Bakruthong Yadabana Maram Oiduna Highway Sida Chathok Sasinda Miyamna Chawna Awaba Mayongnari Pot Yawa Truck Amasu Thongi Miyada Panduna Lebedagi Semjin Sajimbagi Thabakchu Khumang Chawsandri Miyamna Thong Khongna Lantholaga Chanari Gari Machasingna Turel Makhada Thaudaraga Chanabasu Yauri Thasi Tangkumari Dagi Lucknow the Pangthogadriba All India Under 14 Boys KD Babu Singha National Hockey Tournament Saruyagadaba Manipur team gi Sanaroi Kumathoi Manipur Hockey Imphal gi official singna Khankre Ngasidagi Tara Suba Jury Cup Invitation Football Tournament All Manipur Football Association gi Miyeng Makhada Jiribam High Secondary School Playground Haukre Haudopagi Tharamda Mahot ki Director S Sundarlal All Jiribam Sports Association gi President M Brajakanta Susarya ki Ahoba match oina sanakibada Faitol Youth Club Tamenglong na Digger Youth Club pu penalty da goal taramapanda maitiba pikre Mari Suba Barak Games Ngasidagi Barak Circle the Hokre Hodopagi Tharamda Jiribam Block Congress Committee ki President Mukul Chandra Das Susarya ki Tha asigi kuntra fawba chathagadaba thoram asida football volleyball amadi atay athletics masana kayada saruk yagani Ngasigi ba ingasagi pau pizari ICA alam fe patagi fangba pawu metung ina ngasigi khwaidagi saba si degree Celsius kunmari dasmik amani khwaidagi ingbana degree Celsius marini nusita yawba ising manilgi chang ayuktana chada marifunipan nungthildana chada difuhumdoini aduga nongjugi chang na millimeter sunyani Loislapda maru ba pawu mukhana pizari Jelerung Jatigi Khwaidagi Chawba Gangai gi Kumai Ngasidagi Hokre Apunbagi Saktam Thugaina Bukhana Rapasing Amato Oina Thengnamina Haina Home Minister Gekhangamna Haikre SDO Dr. Kishan Amasung Mahaki Staff ani Hatkiba case ki Aroiba Judgment January 19 da Lautholagani Amadi Border Fencing Matanda Housing CSO Singna Tomina Lesson Basi Yamna Laibuk Tibani Haina Amjugi President na Fundokre Ngasigi ISTV Pizza Pau Matas Sinjari Ming W Sumwa Mukana Krumjari